Hello ma'am. Self-care day na lakpasida handakti aina khalise nongmatagi celebrate kay gitugtuno haibidi self-care sidi tigi mathau taidana ko thaba muto adoi angang mu yeng asi mayam si tawbada akoina nongalapida ni meta hibase khanghaude ko aduna asigi mayam si tawdaba honarapida lasta akoigi isagi self-care se ayambana matumoina thambibako mayamna pioibigi thaudang se loiba naibisu nate aduga ahanbada akoida ignore tawbise isagi comfort neba ko isagi skin hachang amati emotions khwaidagi maruoiba intimate hygiene asigi part se comfortable oibagi matangda hena wari se tawnade adubu discomfort orisidi asisidani mayam self-care tawba haibase spa amdi facial tawbadana nate ko isagi intimate areas punarana thambasу yamna mathau tai care ꯃꯌꯥꯝ ꯑꯩꯅ ꯁꯦꯜꯐ ꯀꯦꯌꯔ ꯗꯦꯒꯤ ꯑꯣꯏꯅ everteen bikini hair removal cream ꯁꯦ ꯑꯣꯏꯅ ꯈꯟꯖꯩ ꯑꯁꯤꯅ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯗꯤꯖꯥꯏꯟ ꯇꯧꯏ ꯁꯦꯟꯁꯤꯇꯤꯚ ꯁ꯭ꯀꯤꯟ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅ ꯕꯤꯀꯤꯅꯤ ꯂꯥꯏꯟ ꯑꯃꯗꯤ ꯑꯟꯗꯔꯥꯔꯝꯁꯀꯤ ꯑꯣꯏꯅ ꯑꯁꯤꯅ 100% ꯅꯦꯆꯔꯦꯜ ꯀꯦꯃꯣꯃꯥꯏꯜ ꯑꯦꯛꯁꯇ꯭ꯔꯦꯛ ꯑꯣꯏꯒꯅꯤ ꯍꯦꯌꯔ ꯔꯤꯃꯨꯚ ꯐꯖꯅ ꯇꯧꯒꯅꯤ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯍꯥꯔꯁ ꯁ꯭ꯃꯦꯜ ꯏꯔꯤꯇꯦꯁꯟꯒꯨꯝꯕꯁꯨ ꯑꯣꯏꯔꯣꯏ ꯃꯌꯥꯝ ꯑꯩꯁꯨ ꯈꯨꯠꯇ ꯈꯔ ꯂꯧꯖꯔꯒ ꯄꯦꯆꯦꯁꯁꯤꯅ ꯐꯖꯅ ꯅꯥꯟꯖꯔꯦ ꯑꯗꯨꯒ 5 minutes ꯊꯝꯕꯤꯗꯣꯏꯅꯤ ꯊꯝꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯒ꯭ꯂꯥꯁ ꯑꯃꯗ ꯏꯁꯤꯡ ꯈꯤꯇꯪ ꯂꯧꯖꯔꯒ ꯁꯨꯁꯦ ꯊꯥꯗꯖꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯄꯥꯛꯊꯣꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯌꯥꯝ ꯂꯥꯏꯅ ꯑꯃꯨꯛꯇꯪ ꯅꯥꯟꯕꯗ ꯇꯨꯍꯥꯎꯁꯤꯡꯁꯦ ꯐꯖꯅ ꯀꯣꯛꯑꯦꯕꯀꯣ ꯋꯥꯁꯨ ꯋꯥꯗꯕꯤ ꯅꯥꯁꯨ ꯅꯥꯗꯕꯤ ꯃꯇꯝꯁꯨ ꯆꯪꯗꯕꯤꯗ ꯑꯗꯨꯒ ꯃꯌꯥꯝ ꯕꯤꯐꯣꯔ ꯑꯥꯐꯇꯔꯁꯤꯒ ꯂꯩꯖꯔꯦ ꯑꯁꯤꯁꯤꯅ ꯁꯤꯠ ꯅꯥꯜꯂꯒ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯏꯁꯥꯗꯁꯨ ꯁꯣꯛꯇꯕꯤ 5 minutesꯇ clean fresh ꯑꯃꯗꯤ confident ꯑꯣꯏꯅ ꯂꯩꯍꯟꯒꯅꯤ ꯌꯥꯝ ꯏꯁꯥꯒꯤ care ꯇꯧꯕꯒꯤ ꯃꯇꯝꯁꯨ ꯄꯤꯃꯤꯟꯅꯔꯁꯤ